Manipur News Reader की चैनल दगी वीडियो अमता अपडेट तौजगे ngasi nungthil phongibesi phongda January gi tang 10 da Assam da pikliba machin manaw ani maina saktuna sire yamna nungaitaba thodok amada Assam da yamna angang oiriba machin manaw ani maina sakpadagi sire haina police ki pauna hairi makhogi yum adu maina salakpadagi makhoi animak laikhidabani hairi maina sakpadagi laikhidraba nupamasa ani adu isan chei teret amasum ikawal chei mari makhoi fast forward sanaduna laibada khudong thiba du nangkhibani su hairi local gi miyoi singna phongdokpada mai salakpa aduda makhoi mafam aduda chensinki adubu maikhu mayam aduna makhoi manungda sangba ngamkhide hairi Assam gi chief minister thaudo adu magisterial proof taunaba khan krainasu pausna makatana phongdorakli aduga mayam yamna angang oiri makhoi animaksu laikhidabagi adu mayam gi motasu kari daibigi habiru sunjoi soiduna mayam comment box da thambirau aduga video subu share to bige tawjage aduga mayam nagi YouTube channel subu anok bu yingbi bu airagadi sunjoi soiduna subscribe to biramu aduga like to biramu aduga share to biu thank you